gateway of India gi kaino smain oirani kaina harpasi huji pokyo na thoina thajaningai leite maramdi even nikoi gi tasengna trans highway transit highway gi project koi mayam mo koi mamang da kaino tawi mayam mo koi tari uri aduga tasengna hai kana look is policy act is policy mayam mo lei pon se koina tasengna even parliament yau na koi tongan bai koi manipur gi MP sing natraga su trinamal congress ki MP koi gi kaino na law ki ba wafam sing koi sai ningsang ei koi gi look is policy act is policy gi mahutta look act north east first and haiba wafam sing go tham ki yawi maramdi act manipur first oi hel view kana haiba mayam ma koina media da kai de koi thengna ki simbo wafam mayam ma live ji kai no hai kanda ai koi thabak thorom ching si che da kai da phajana dum taraga leiba du thabak oina ongkhatlaga ꯑꯩꯈꯣꯏꯅ ꯃꯗꯨ ꯌꯦꯡꯕ ꯐꯪꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯕ ꯐꯪꯗꯕ ꯄꯣꯠ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠꯋꯦ ꯑꯣꯏꯔꯒꯅꯤ ꯑꯩꯈꯣꯏ ꯁꯨꯝꯕꯒꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤ ꯇꯥꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯤꯚꯦꯂꯤꯡ ꯁꯤꯆꯨꯌꯦꯁꯟ ꯀꯟꯇꯦꯛꯁ ꯑꯁꯤ ꯌꯦꯡꯕ ꯀꯥꯟꯗ ꯁꯨꯝ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯂꯝꯕꯤ ꯊꯣꯡ ꯁꯣꯔꯣꯛ ꯀꯅꯦꯛꯇꯤꯚꯤꯇꯤꯁꯤ ꯐꯖꯅ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯣꯡꯁꯤꯡ ꯐꯠꯇꯦ ꯐꯔꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄꯂꯦꯟꯅ ꯁ꯭ꯋꯥꯏꯐꯥꯎ ꯄꯂꯦꯟꯗꯒꯤꯗꯤ ꯍꯦꯟꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯣꯔꯦꯐꯥꯎꯇꯤ ꯑꯗꯨꯝ ꯐꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦ ꯑꯗꯨꯕꯨ ꯃꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯋꯥꯏꯐꯥꯎꯇꯤ ꯑꯗꯨꯝ ꯊꯧꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩ ꯂꯤꯂꯣꯡꯒꯤ ꯊꯣꯡ ꯂꯥꯟꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗꯒꯤꯅ ꯑꯗꯨꯒꯤ ꯖꯒꯥꯐꯥꯎꯇꯤ ꯂꯝꯕꯤꯁꯤ ꯐꯔꯦ ꯁꯤ ꯅꯠꯇꯕ ꯂꯝꯕꯤ ꯀꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯖꯒꯥꯗ ꯐꯕ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯋꯥꯍꯪ ꯑꯣꯏ ꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯅꯤꯁꯥꯒꯤ ꯑꯗꯨꯒ ꯗ꯭ꯔꯒ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯜꯂꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯎꯁ ꯊꯥꯏꯂꯦꯟ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯗ꯭ꯔꯒꯀꯤ ꯑꯗꯨꯒꯨꯝꯕ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯅꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯒꯤ ꯇꯁꯦꯡꯅ ꯃꯁꯤꯒꯤꯗꯒꯤ ꯑꯃꯨꯛ ꯅꯥꯊꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯅ ꯃꯁꯤꯒꯤ ꯇ꯭ꯔꯥꯟꯁꯤꯠ ꯄꯣꯏꯟꯠ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯑꯣꯏꯔꯝꯕ ꯖꯒꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯧꯅꯔꯒ ꯂꯩꯕ ꯋꯥꯐꯝꯁꯤꯅꯤ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯐꯣꯔꯦꯁꯀꯤ ꯑꯗꯨꯒꯨꯝꯕ ꯁꯔꯚꯦꯗ ꯑꯩꯈꯣꯏ ꯄꯤꯔꯛꯏꯕ ꯔꯤꯄꯣꯔꯠ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯇꯦꯠ ꯏꯟꯗꯤꯌꯥꯗ ꯐꯣꯡꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪꯒꯤ ꯂꯝ ꯄꯥꯛ ꯆꯥꯎꯕ ꯍꯦꯟꯒꯠꯂꯛꯑꯦꯅ ꯐꯣꯡꯉꯦ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯗꯨꯒꯤ ꯈꯤꯇꯪ ꯂꯩꯊꯣꯔꯛꯑꯀꯥꯟꯗ ꯃꯗꯨꯒꯤ ꯍꯦꯗꯂꯥꯏꯟꯗ ꯑꯗꯨꯝ ꯉꯁꯥꯏ ꯄꯥꯕꯗ ꯌꯥꯎꯈꯤꯗ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯆꯨꯔꯆꯥꯟꯄꯨꯔ ꯐꯩꯖꯣꯜ ꯑꯃ ꯎꯃꯪ ꯀꯣꯛꯊꯣꯛꯄꯒꯤ ꯆꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯏꯁꯤ ꯃꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯛꯂꯛꯏꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯐꯣꯔꯦꯁ ꯔꯤꯄꯣꯔꯠ ꯁꯔꯚꯦ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯐꯣꯔꯦꯁ ꯔꯤꯄꯣꯔꯠꯀꯤ ꯄꯤꯔꯤꯕ ꯐꯣꯔꯦꯁ ꯁꯔꯚꯦ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯕ꯭ꯔꯤ ꯆꯍꯤ ꯑꯅꯤꯒꯤ ꯂꯧꯕ ꯔꯤꯄꯣꯔꯠꯇꯨꯗ ꯄꯤꯔꯤꯕ ꯄꯣꯠꯇꯨꯅ ꯉꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯒ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯜꯂꯅꯤ ꯅꯠꯇ꯭ꯔꯒ ꯒꯦꯠꯋꯦ ꯑꯣꯐ ꯑꯩꯈꯣꯏ ꯏꯀꯅꯃꯤꯒꯤ ꯀꯩꯅꯣ ꯑꯣꯏꯍꯜꯂꯅꯤ ꯀ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯃꯁꯤ ꯊꯥꯖꯕꯗ ꯃꯁꯤ ꯈꯔ ꯋꯥꯒꯗꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯑꯣꯏꯍꯟꯕ ꯃꯆꯥꯛ ꯑꯃ ꯑꯣꯏ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯉꯁꯤꯗꯤ ꯐꯣꯔꯦꯁ ꯂꯦꯟꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠ ꯑꯣꯐ ꯗꯤꯁ 22,327 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯃꯅꯤꯄꯨꯔꯒꯤ ꯇꯣꯇꯦꯜ ꯑꯦꯔꯤꯌꯥ ꯑꯣꯏꯕꯁꯤꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ 16,585.46 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯁꯦ ꯐꯣꯔꯦꯁ ꯂꯦꯟ ꯑꯣꯏꯌꯦꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯁꯤ ꯑꯣꯏꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯜ ꯖꯣꯒ꯭ꯔꯥꯐꯤꯀꯦꯜ ꯀꯩꯅꯣ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯑꯦꯔꯤꯌꯥꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯌꯦꯡꯕ ꯃꯇꯝꯗ 74.29 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯁꯤ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅ ꯄꯨꯔꯥ ꯀꯟꯇ꯭ꯔꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯦꯡꯉꯛꯄ ꯃꯇꯝꯗꯁꯨ ꯃꯅꯤꯄꯨꯔ ꯀꯝꯄꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯀꯣꯛꯊꯣꯛꯄ ꯄꯣꯠꯁꯦ ꯂꯥꯛꯏꯕ ꯄꯣꯠ ꯎꯃꯪ ꯃꯥꯡꯖꯜꯈꯣꯏ ꯄꯣꯠꯁꯨ ꯂꯥꯛꯏꯕ ꯖꯒꯥ ꯈꯔꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯅ ꯁꯨꯝ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁ ꯑꯣꯏꯅ ꯃꯥꯒꯤ ꯄꯣꯄꯤ ꯊꯥꯕꯒꯤ ꯀꯜꯇꯤꯚꯦꯁꯟꯒꯤ 2024ꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯌꯥꯝ ꯑꯣꯊꯦꯟꯇꯤꯀꯦꯠ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯆꯨꯝꯃꯝꯕ ꯌꯥꯏꯅ ꯈꯟꯕ ꯃꯇꯝꯗ ꯀꯥꯡꯄꯣꯛꯄꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯌꯦꯁ ꯑꯣꯏꯅ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯗ ꯄꯣꯄꯤ ꯊꯥꯏ ꯍꯥꯏꯕꯁꯤ 17.49 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯊꯥꯏ ꯀꯥꯏ ꯍꯥꯏ ꯑꯗꯨ ꯃꯊꯪꯗ ꯅꯦꯛꯁ ꯇꯨ ꯗꯦꯠ ꯁꯦꯅꯥꯄꯇꯤꯅ 9.44 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯊꯥꯏ ꯑꯗꯨꯒ ꯎꯈ꯭ꯔꯨꯜꯅ 6.47 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯊꯥꯏ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯦꯜꯅ 0.91 ꯑꯗꯨꯒ ꯅꯣꯅꯦꯅ 0.47 ꯆꯨꯔꯆꯥꯟꯄꯨꯔ 6.2 ꯑꯗꯒꯤ ꯀꯥꯝꯖꯣꯡ 4.21 ꯑꯗꯨꯒ ꯇꯃꯦꯡꯂꯣꯡ 0.17 ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯦꯡꯅꯧꯄꯜ 0.50 ꯀꯥꯏꯅ ꯑꯩꯈꯣꯏ ꯄꯤꯔꯛꯏꯕ ꯔꯤꯄꯣꯔꯠꯁꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯇꯁꯦꯡꯅ ꯏꯀꯅꯃꯤꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯍꯥꯎꯁ ꯍꯣꯜ ꯑꯥꯏꯇꯦꯝ ꯑꯣꯔ ꯑꯦꯅꯤ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯂꯝ ꯄꯣꯠꯆꯥꯛ ꯃꯌꯥꯝ ꯑꯃꯒꯤ ꯑꯗꯨꯒ ꯏꯀꯅꯃꯤ ꯁꯨꯃꯥꯏꯅ ꯗꯦꯕꯂꯞ ꯇꯧꯕꯒꯤ ꯄꯣꯠ ꯑꯃ ꯑꯣꯏꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯆꯤꯡꯅꯕ ꯅꯤꯡꯊꯧꯕ ꯑꯃ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯄꯣꯄꯤ ꯀꯜꯇꯤꯚꯦꯇꯔ ꯅꯠꯇ꯭ꯔꯒ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯅꯠꯇ꯭ꯔꯒ ꯐꯣꯔꯦꯁ ꯑꯗꯨꯒ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯄ꯭ꯔꯣꯇꯦꯛꯇꯦꯠ ꯐꯣꯔꯦꯁ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯁꯤꯡꯗ ꯏꯂꯤꯒꯦꯜꯂꯤ ꯃꯗꯨ ꯆꯪꯁꯤꯜꯂꯀꯥꯟꯗ ꯂꯩꯔꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯃꯌꯥꯝꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤꯡꯁꯦ
ꯃꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁ꯭ꯋꯥꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯁꯥꯏꯀꯜ ꯁꯕ ꯗꯤꯕꯤꯖꯟꯗ ꯚꯤꯂꯦꯖ 53 ꯂꯩꯕꯁꯤꯡ ꯃꯅꯨꯡꯗ ꯚꯤꯂꯦꯖ ꯌꯥꯝ ꯆꯥꯎꯅ ꯆꯥꯎꯅ ꯊꯥꯕꯁꯤꯡ ꯃꯃꯤꯡꯁꯤꯡ ꯑꯗꯨꯝ ꯐꯣꯡꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯌꯥꯎꯔꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯩꯅꯣ ꯄꯣꯄꯤ ꯀꯜꯇꯤꯚꯦꯇꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥ ꯋꯥꯏꯁ ꯑꯣꯏꯅ ꯁꯦꯡꯁꯦꯡꯅ ꯂꯨꯄꯥ ꯂꯥꯛ 4 ꯄꯤ 9 ꯄꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯁꯤꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯤ ꯑꯗꯩ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯀꯦꯖꯤ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ 4-5ꯗ ꯌꯣꯜꯂꯤ ꯑꯣꯄꯤꯌꯝꯁꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯁꯤꯁꯤꯅ ꯚꯤꯂꯦꯖ ꯃꯌꯥꯝꯒꯤ ꯁꯨꯝꯕ ꯂꯥꯛꯄꯁꯤꯅ ꯅꯣꯡꯃꯩꯁꯤꯡꯁꯤ ꯂꯩꯁꯜꯂꯒ ꯑꯦꯃꯤꯅꯦꯁꯟꯁꯤꯡ ꯂꯩꯁꯜꯂꯒ ꯁꯨꯝꯕ ꯂꯥꯟꯗꯥꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯉꯔꯥꯡꯃꯛꯇꯒꯤ ꯅꯍꯥꯟꯗꯒꯤ ꯚꯥꯏꯔꯦꯜ ꯆꯠꯂꯛꯄꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯨꯀꯤꯁꯤꯡꯅ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯣꯀꯣꯜ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯔꯁ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯄꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯃꯌꯥꯝꯁꯤꯡꯗ ꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯗꯤꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯕ ꯚꯥꯏꯂꯦꯟꯁ ꯑꯣꯏꯕ ꯋꯥꯐꯝ ꯑꯀꯟꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯄꯟꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯊꯦꯡꯅꯔꯤ ꯑꯗꯨꯅ ꯁꯨꯝꯕ ꯑꯩꯈꯣꯏ ꯄꯣꯄꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯦꯟꯅꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯐꯪꯀꯥꯟꯗ ꯅꯟ ꯃꯅꯤꯄꯨꯔꯤ ꯃꯌꯥꯝ ꯑꯃ ꯏꯚꯟ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯈꯨꯟꯗꯥꯔꯒ ꯂꯩꯔꯛꯄ ꯌꯥꯝ ꯁꯥꯡꯅ ꯂꯩꯔꯕ ꯏꯚꯟ ꯅꯦꯄꯥꯂꯤ ꯃꯌꯥꯝ ꯑꯃ ꯆꯦꯟꯅꯩ ꯍꯥꯏꯕꯅꯆꯤꯡꯕ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯃꯌꯥꯝ ꯆꯦꯟꯅꯩ ꯍꯥꯏꯕꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯁꯨꯝ ꯊꯣꯛꯂꯛꯄꯅꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯗ꯭ꯔꯒ ꯐ꯭ꯔꯤ ꯖꯣꯟ ꯑꯃ ꯑꯣꯏꯍꯜꯂꯅꯤ ꯀꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯄꯣꯄꯤ ꯃꯌꯥꯝ ꯑꯃ ꯌꯥꯟꯊꯠꯂꯦ ꯄꯣꯄꯤ ꯊꯥꯔꯝꯕ ꯃꯌꯥꯝ ꯑꯃ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗ ꯂꯣꯏꯁꯤꯟꯗꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯃꯦ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯔꯝꯃꯦ ꯄꯩꯁꯥ ꯄꯤꯖꯔꯒ ꯁꯤ ꯇꯧꯔꯦ ꯀꯥꯏꯅ ꯏꯔꯛꯄ ꯃꯌꯥꯝ ꯑꯃ ꯅ꯭ꯌꯨꯁ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯣꯊꯦꯟꯇꯤꯀꯦꯠ ꯑꯣꯏꯗꯕ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝꯗ ꯐꯦꯁꯕꯨꯛꯇ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯊꯦꯡꯅꯔꯛꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯆꯞ ꯆꯥꯅ ꯅ꯭ꯌꯨꯁꯁꯤꯡꯁꯦ ꯆꯦꯛ ꯇꯧꯔꯒ ꯑꯣꯊꯦꯟꯇꯤꯀꯦꯠ ꯑꯣꯏꯕ ꯅ꯭ꯌꯨꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯗ ꯐꯣꯡꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯃꯦꯟꯁꯤꯡꯁꯦ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇ ꯊꯣꯛꯂꯛꯄ ꯑꯣꯏꯔꯣ ꯁ꯭ꯇꯦꯠꯀꯤ ꯒꯚꯔꯟꯃꯦꯟꯠꯗꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯔꯣ ꯁꯨꯝꯕ ꯅ꯭ꯌꯨꯁ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯅꯤꯁꯤꯡꯁꯦ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯤꯡꯗꯣꯟ ꯄꯣꯝꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯁꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯂꯩꯔꯤꯕ ꯃꯔꯛꯇꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯅ ꯋꯦ ꯑꯣꯐ ꯑꯥꯔꯅꯤꯡ ꯃꯅꯤ ꯁꯦ ꯏꯖꯤ ꯃꯅꯤ ꯑꯣꯏꯅ ꯑꯔꯟ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯆꯤꯡꯃꯥꯏ ꯀꯣꯛꯊꯠꯂꯒ ꯎꯃꯪ ꯀꯣꯛꯊꯠꯂꯒ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯄꯣꯄꯤ ꯊꯥꯕ ꯄꯣꯠꯁꯦ ꯁꯨꯝꯕ ꯄꯣꯠꯁꯤꯅ ꯑꯣꯏꯔꯛꯑꯕꯅꯤꯅ ꯇꯁꯦꯡꯅ ꯌꯥꯝ ꯂꯨꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯥꯎꯠ ꯑꯣꯐ ꯗꯤꯁ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ 22,327 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯃꯅꯤꯄꯨꯔꯒꯤ ꯇꯣꯇꯦꯜ ꯖꯣꯒ꯭ꯔꯥꯐꯤꯀꯦꯜ ꯑꯦꯔꯤꯌꯥꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ 16,585.46 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯐꯣꯔꯦꯁ ꯑꯣꯏ ꯀꯥꯏꯕꯁꯦ ꯃꯁꯤ ꯆꯦꯗ ꯂꯩꯔꯒꯁꯨ ꯃꯁꯤ ꯑꯣꯏꯅ ꯂꯩꯔꯝꯒꯅꯤ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ 2021ꯗ ꯄꯤꯈꯤꯕ ꯍꯧꯖꯤꯛ ꯄꯤꯈꯤꯕ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯎꯈ꯭ꯔꯨꯜꯅ ꯍꯥꯏꯌꯦꯁ ꯐꯣꯔꯦꯁ ꯑꯣꯏ ꯑꯗꯒꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏ ꯐꯣꯔꯦꯁꯀꯤ ꯂꯦꯟꯁꯦ 144 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯍꯦꯟꯒꯠꯂꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩ ꯑꯗꯨꯒ ꯇꯁꯦꯡꯅ ꯁꯦꯅꯥꯄꯇꯤꯗ ꯑꯩꯈꯣꯏ 81.61 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯍꯦꯟꯒꯠꯂꯤ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯂꯩꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯇꯦꯡꯅꯧꯄꯜꯗ 1.55 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯍꯦꯟꯒꯠꯂꯤ ꯍꯥꯏꯕ ꯄꯣꯠ ꯂꯩ ꯑꯗꯨꯕꯨ 2021ꯗ ꯑꯩꯈꯣꯏ ꯄꯤꯈ꯭ꯔꯤꯕ ꯄꯣꯠꯇꯨꯒ ꯔꯤꯄꯣꯔꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯃꯥꯡꯈꯤꯕꯒꯤ ꯃꯁꯤꯡꯁꯦ ꯑꯃꯨꯛꯁꯨ 248.63 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯂꯣꯁ ꯑꯣꯏ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯅ ꯄꯤꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ 2023ꯗ ꯑꯃꯨꯛ ꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯐꯣꯔꯦꯁ ꯔꯤꯄꯣꯔꯠꯇ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯗ ꯌꯥꯝꯅ ꯃꯥꯡꯕꯒꯤ ꯆꯥꯡꯁꯤꯡꯁꯦ ꯌꯥꯝ ꯋꯥꯡꯅ ꯄꯤꯕ ꯗꯥꯇꯥ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯃꯌꯥꯝꯗ ꯐꯪꯉꯦꯕ ꯑꯩꯈꯣꯏꯅ ꯎꯃꯪꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕꯒꯤ ꯖꯒꯥ ꯑꯗꯨ ꯂꯩꯕꯒꯤ ꯃꯌꯥꯝ ꯑꯃ ꯄꯤꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯌꯦꯁ ꯂꯩꯕ ꯎꯃꯪꯁꯦ ꯑꯩꯈꯣꯏ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯅ ꯑꯣꯏꯕ ꯃꯥꯜꯂꯤ ꯃꯁꯤ ꯀꯩꯅꯣꯅ ꯇꯃꯦꯡꯂꯣꯡꯅ ꯅꯦꯛꯁ ꯇꯨ ꯗꯦꯠ ꯀꯥꯝꯖꯣꯡ ꯑꯣꯏꯕꯅꯤ ꯇꯃꯦꯡꯂꯣꯡꯁꯤ 2,669.77 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯑꯣꯏꯔꯒ ꯀꯥꯝꯖꯣꯡꯅ 2,151 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯑꯣꯏꯕ ꯑꯗꯨꯒ ꯅꯦꯛꯁ ꯇꯨ ꯗꯦꯠ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯅ 1,989.93 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯐꯣꯔꯦꯁ ꯂꯦꯟ ꯑꯣꯏ ꯀꯥꯏꯅ ꯄꯤꯔꯤꯅꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯥꯡꯁꯜꯂꯛꯑꯦ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯤ ꯃꯥꯡꯉꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯀꯜꯇꯤꯚꯦꯁꯟ ꯄꯣꯄꯤ ꯊꯥꯔꯒ ꯗ꯭ꯔꯒꯀꯤ ꯑꯣꯄꯤꯌꯝ ꯄꯨꯊꯣꯛꯄ ꯅꯝꯕꯔ 4 ꯁꯨꯡꯅꯕ ꯍꯣꯠꯅꯕ ꯑꯗꯣ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯄꯣꯠ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯅꯠꯇ꯭ꯔꯒ ꯎꯃꯪ ꯀꯛꯊꯠꯂꯒ ꯎ ꯌꯣꯟꯕꯒꯤ ꯄꯣꯠ ꯑꯣꯏꯔꯒꯁꯨ ꯃꯥꯡꯁꯜꯂꯛꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯏꯚꯟ ꯑꯩꯈꯣꯏ ꯆꯥꯟꯗꯦꯜꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏ 1,806.36 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯐꯣꯔꯦꯁ ꯑꯣꯏ ꯍꯥꯏꯕꯗꯨꯅ ꯃꯥꯡꯉꯤꯕ ꯖꯒꯥꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯆꯥꯎꯅ ꯃꯥꯡꯉꯦꯕ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯦꯜꯗ ꯃꯥꯡꯉꯤꯕꯁꯤ 22.32 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯃꯥꯡꯉꯦ ꯍꯥꯏꯔꯛꯏꯕꯅꯤ ꯑꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ 78 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯃꯥꯡꯉꯦ ꯐꯦꯖꯣꯜꯗ 59.89 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯃꯥꯡꯉꯦ ꯇꯃꯦꯡꯂꯣꯡꯗ 38.43 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯃꯥꯡꯉꯦ ꯀꯥꯡꯄꯣꯛꯄꯤꯗ 31.57 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯏꯝꯐꯥꯜ ꯏꯁꯇ 5.26 ꯏꯝꯐꯥꯜ ꯋꯦꯁꯇ 1.49 ꯖꯤꯔꯤꯕꯥꯝꯗ 1.93 ꯑꯗꯨꯒ ꯀꯛꯆꯤꯡꯗ 2.90 ꯅꯣꯅꯦꯗ 16.79 ꯑꯗꯨꯒ ꯊꯧꯕꯥꯜꯗ 0.95 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯃꯥꯡꯉꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯄꯣꯠꯁꯦ
ꯃꯁꯤꯗꯩꯁꯤꯗ ꯑꯄꯨꯟꯕꯒꯤ 248.63 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯁꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯥꯡꯉꯒ ꯂꯥꯛꯑꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯒꯤ ꯄꯣꯠ ꯄꯤꯔꯛꯄꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯗ꯭ꯔꯒ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯏ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯒꯦꯔꯥ ꯀꯟꯁꯔꯟ ꯑꯇꯣꯞꯄ ꯀꯝꯄꯤꯇꯦꯟ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯒꯦꯔꯥ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯃꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯌꯦꯟ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯥꯔꯛꯏꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯄꯣꯄꯤ ꯊꯥꯔꯀꯥꯟꯗ ꯃꯗꯨ ꯑꯜꯇꯔꯅꯦꯠ ꯀꯜꯇꯤꯚꯦꯁꯟ ꯑꯃ ꯇꯧꯅꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯅꯣꯔꯠ ꯏꯁꯀꯤ ꯗꯣꯅꯔꯗꯒꯤ ꯊꯥꯗꯔꯛꯄ ꯁꯦꯟꯐꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯥꯗꯒꯦ ꯍꯥꯏꯕ ꯄꯥꯎꯁꯤꯡ ꯄꯦꯄꯔꯗ ꯀꯩꯗ ꯊꯦꯡꯅꯈꯤ ꯑꯗꯨ ꯁꯨꯝꯕ ꯃꯌꯥꯝ ꯊꯦꯡꯅꯔꯤꯕ ꯄꯣꯠꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯊꯥꯗꯔꯛꯏꯕ ꯄꯩꯁꯥꯁꯤꯡꯗꯨꯅ ꯃꯗꯨ ꯑꯜꯇꯔꯅꯦꯠ ꯐꯥꯔꯃꯤꯡ ꯑꯃ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯣꯄꯤ ꯊꯥꯔꯒ ꯑꯗꯨꯝ ꯃꯔꯛꯇ उरुदब जगह लेरब्रा मदुगी अखोइगी खोंगना खुदना अखोइगी लामा फंगदब जगह हाइबदा चंगब नुंगाइतब जगह यामना अखोइगी चिंगी अदुगा अरु अरुब चिंगचेप लोकचप मयाम अमा लैबसिना अखोइ चंगब नुंगाइतब खुदोंग चाबदो लौरकांदा तसेंगना स्वाइदा पोपी निंगथीसना थारगा लेरकांदा अखोइ गवर्नमेंटना तौब पोतसु अदगे अखोइ प्रजा मियामना उरुइदब जगहदसु अखोइ सेल लाइना तानबा याबा जगहदी मसी पोपीसना ओइबनिना अखोइ थादोकपा ngam लैब कांगलु फुरुप अदुम लेरमोय हाइनिंगाय लेतेना आई सुमाइना थमजनिंगी अदो सिगी पोसिल लैबनिना अखोइ तसेंगना अखोइ इसाजिना हाना भाप ताद्रि बोबुदी अखोइगी मपानदगी लागा मयाम अमना अखोइ मयाम अमा थंबीबा तारगसु मसिगी कनो तौनबा ngaktoknabने थंबा तारगसु मसी ओइरोय हाइबा पोट अमखक्ति आई वाखलदा पाउजै होय ओइबदी ओइसनु अदुबु मसिगी पोट मयाम सिंगसे मसिगी पोसे गवर्नमेंट ऑफ इंडिया ने कोई मणिपुर लेरिबा थाजलाइबा पैरामिलिटरी फोर्सेस मयाम सिंगसे एनी सिंगी जगह सिंग अदुगा बॉर्डर की एरिया सिंग एनी जगह कोई सुब पोपी थारे न खंगबा जगह सिंगदा एगुंबा अदुगुंबा कनो अमा खतंग कोई पैरामिलिटरी फोर्सेस की ग्रुप अमा खतंग से एग्जांपल कोई असम राइफल ना अयाम बलोइना आर्मी की मखा लेरगसु लेयना हाई पोस्ट असम राइफल को तंग थंबना तब बीएसएफ सु एसएसबी सु इंडो टिबेटियन बॉर्डर पुलिस फोर्स सु लोइना मक एनी असम राइफल सु दा लोइ मिक्स होइना थंबकांदा मसिगी पोसे मसि थिंगनबो होनबदा मसिगी चपचाबा रोल अमा मखोइ रेस्पोंसिबिलिटी अमा लहोनदबा तारगदी मसिगी पोसे रिपोर्ट से तवान तवाना मदुगी हेक केम नाकंदा दम कनोगी पोपी थाबगी पोट उरिबा पोट अदुगा सोम नाकंदा गवर्नमेंट नाकल मंदा वार ऑन ड्रग 1 2 गाइन लाउथोकपा अदगी सोमदा चलगा खुटलगा यानथपा कोटपा मयाम अमा अदगी सोम नाकंदा इकोइना हारे ममांगदा हाइजबदो हेल्थ खरा सोकपो ओइबा तारगसु मखोइना थारगा पुथोइ पोतुना तुंगी फ्यूचर जनरेशन मयाम अमा मांगबा याबगी पोट लैबनिना मसिदैसै इकोइना ड्रोन गुमा तौरगरा नत्रगा इवन हेलीकॉप्टर बॉक्स सिनरगा ओइगेरा तौगेरा इवन करी सिनर तौगेगे इकोइ मथक्तगी मसुगुंबा पामी सिंग सीनबा मसिगी करगुंबा मदुगी कनो हिदा सिंग चाइ दना कोत्र तौबदु मदुना पोपी सिंग मरु फंगना अंतंग वन टाइम द खुटना यांथपदा लोइबा ngамदबा मरु लोगा यांथले गायना हाइनबा पोसि ओइदनबा मदुगुंबा पोट मयाम अमसु तौबा मथौ ताब्रा हाइबा खंजै अदुना मसिगी पोटसिदी अखोइ तसेंगना हारगदी अखोइ सुमाइना सुम तौरगा लैबा तारगदी अखोइ तसेंगना हारगदी अखोइ मसिगी पोपी थाबा थिंबा ड्रग फ्री जोन ओहनबा मणिपुरबु ड्रग तगी कनबा खोटबा हाइना अखोइना पराम होनरगसु मसि ओइरोयना आई सुमाइना थमजनिंगी स्टेट के सब्जेक्ट स्टेट ना तौगदबनी अदुबु हुजिकति अखोइना स्टेट ची स्टेट गवर्नमेंट से माय काउंसिल कैबिनेट काउंसिल से हिंगा लैरिबनिना तसेंगना हाइबा तागदी मदु इमरजेंसी की प्रोविजन मनुंग अखोइना आर्टिकल 355 से मसि चलाइ दे आर्टिकल 356 इंपोज तौद्रिबनिना यूनियन गवर्नमेंट की मथौ तादे स्टेट के सब्जेक्ट स्टेट तौगदबनी हारे असुम वाफमनि बट अखोइना स्टेट ना रिकमेंड तौगदबनी एसटी की मतंग हाइबसे अखोइ ममांगदा अखोइ मयाम अमा अखोइगी रिसांग कैसिंग मतमदा अदे गवर्नर बेट ब्रवार की मतमदा अखोइगी मैथैसी एसटी पॉलिसी हाइबा मतमदा यखाइ थिंगाइ मयाम यावनो ओलौदबनेबा अदुगा अखोइ तसेंगना हाइदी कॉन्स्टिट्यूशनल प्रोटेक्शन अदुगा लैंड प्रोटेक्शन लेरक्तबनिना अखोइ एसटी चनबा मथौ तायना हुजि मयाम अमा एओ होरुकबा अदुगा मेन ट्राइब ऑफ मणिपुर लेरमबनी हाइदना अखोइ कॉन्स्टिट्यूशन की प्रोविजन दे अखोइ शेड्यूल ट्राइब की प्रोसेस माइन तोर चनबे अदुदि अखोइगी कनोदा अखोइगी पीगदबा इथनोग्राफी रिपोर्ट अदुगी नसिंगबा अमा मसिंग गवर्नमेंट थागदबनी हाइबु सिंगसे गवर्नमेंट थागदबनी चुमी मदु थाद्रगदी अखोइ कमाइना अखोइ मदुगी एसटी की ग्रांट तोरकदोन हाइ वाफम सिंग लै अदुबु अखोइना हुजिकति अखोइ हुजिक स्टेट सिदा थोइबा कॉन्फ्लिक्ट सि हाना लोइसनबा मथौ तायना खले अखोइ एवरी एसटी की डिमांड पीबदुजु याम चुम वाफमनी अदुबु ओइबा तारगस हुजिक इशू से अखोइगी लैरिबा यामना बर्निंग ओइबा पोसिमा हाना लोइसनदब तारगदी इशू जी इशू अमा पुथो का नैनबा तारगसु अखोइ मसिगी पोट मयाम सिंगसे अखोइ इशू सिंग डाइवर्ट तौबा ओइना थोकनेना खली अदुना स्टेट के सब्जेक्ट स्टेट
ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯗ꯭ꯔꯒꯀꯤ ꯃꯇꯥꯡ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯄꯥꯏꯈꯠꯂꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ 1-2 ꯄꯥꯏꯈꯠꯂꯤꯕꯗꯣ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯄꯥꯏꯈꯠꯂꯤ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯄꯥꯏꯈꯠꯂꯒꯁꯨ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯔꯤꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯑꯣꯏꯔꯣ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁ ꯑꯣꯏꯔꯣ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯁꯤꯟꯁꯤꯌꯔ ꯑꯣꯏꯅ ꯑꯣꯅꯦꯁ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯃꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯜ ꯂꯩꯅ ꯊꯕꯛ ꯇꯧꯗ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯣꯏꯒꯦꯔꯥ ꯌꯨꯅꯤꯌꯟ ꯑꯣꯏꯒꯦꯔꯥ ꯊꯣꯏꯅ ꯃꯊꯧ ꯇꯥꯔꯣꯏ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯟꯕꯤꯈ꯭ꯔꯤꯕ ꯑꯩꯈꯣꯏ ꯑꯦꯡꯀꯔꯅ ꯄꯟꯕꯤꯈ꯭ꯔꯤꯕ ꯄꯣꯠꯇ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄ꯭ꯂꯦꯟ ꯁꯤꯖꯤꯟꯅꯔꯒ ꯁꯤ ꯇꯧꯕ ꯍꯥꯏꯕꯗꯣ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯊꯝꯃꯛꯄ ꯋꯥꯐꯝꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯃꯥ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯕꯗꯨ ꯌꯥꯔꯣꯏꯕ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯤ ꯁꯤꯖꯤꯟꯅꯔꯒ ꯁꯤ ꯇꯧꯔꯅꯤꯅ ꯍꯥꯏꯈꯤꯕ ꯄꯣꯠꯇꯨ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯎꯔꯤꯕ ꯁꯤꯖꯤꯟꯅꯗꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯅꯠꯇꯦ ꯄ꯭ꯔꯖꯥꯅ ꯄꯥꯝꯃꯤꯕꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯈꯣꯏꯅ ꯃꯗꯨ ꯊꯝꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯕꯒꯦꯔꯥ ꯍꯦꯂꯤꯀꯣꯞꯇꯔ ꯁꯤꯖꯤꯟꯅꯒꯦꯔꯥ ꯄ꯭ꯂꯦꯟ ꯁꯤꯖꯤꯟꯅꯒꯦꯔꯥ ꯃꯊꯛꯇꯒꯤ ꯆꯥꯏꯔꯒ ꯑꯩꯈꯣꯏꯁꯤꯡꯁꯦ ꯍꯥꯠꯅꯕ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡꯁꯦ ꯍꯥꯠꯅꯕ ꯍꯤꯗꯥꯛꯁꯤꯡ ꯆꯥꯏꯁꯦ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯅ ꯃꯗꯨ ꯋꯥꯐꯝ ꯑꯣꯏꯅ ꯊꯝꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯥꯛꯄꯗꯣ ꯄ꯭ꯔꯖꯥꯁꯤꯡꯅ ꯁꯨꯃꯥꯏꯅ ꯂꯥꯎꯔꯒ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯀꯩꯅꯣꯁꯤ ꯇꯧꯗꯕ ꯈꯔ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯍꯥꯏꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣই ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄꯣꯄꯨꯂꯔꯤꯇꯤ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯃꯥꯟꯕ ꯋꯥꯐꯝꯁꯤꯡꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯥꯔꯛꯑꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯏꯪꯂꯤꯁꯀꯤ ꯁꯦꯌꯤꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯝꯕꯁꯤꯡꯗ ꯊꯦꯡꯅꯕꯗ ꯄꯣꯂꯤꯇꯤꯁꯤꯌꯟ and diapers need to be changed very frequently aduga politics is not a dirty game but politicians plays it dirtily ka haibse aikoina sin aise kari gino haikana swai kandane aikoi adum ba swai da political drama political game na te koina pamije ngamni haragadi tawba ngamoi haraga tokpa aduga makoina adumaina si saina ma si aya pigradi why hujibu kari gi tawdrin ma haiba question je praja singna makoida hangbusu pharak taba hangba ngamdabe pot amakhak lae adu simba ꯊꯦꯡꯅꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯇꯧꯒꯗꯕ ꯃꯌꯥꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛꯇꯤ ꯀꯟꯁꯔꯟ ꯃꯥꯒꯤ ꯂꯣꯀꯦꯜ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯇꯧꯒꯗꯕ ꯄꯣꯠꯁꯤꯡꯗꯣ ꯇꯧꯗꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟꯒꯤ ꯁꯥꯏꯠꯇꯒꯤ ꯌꯨꯅꯤꯌꯟ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯦ ꯅꯩꯅꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯁ꯭ꯋꯥꯏꯐꯥꯎꯗ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯐꯅꯤ ꯍꯥꯏꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯁꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯩꯈꯣꯏꯅ ꯐꯠꯇꯦꯅ ꯍꯥꯏꯕ ꯋꯥ ꯅꯠꯇꯦꯕ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯃꯄꯨꯡ ꯐꯥꯍꯟꯒꯦ ꯃꯍꯩ ꯌꯥꯜꯍꯟꯒꯦ ꯑꯗꯨꯒ ꯃꯍꯩ ꯐꯪꯍꯟꯒꯦ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯗꯨꯒꯤ ꯅꯤꯡꯕ ꯊꯨꯡꯉꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯐꯪꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯃꯊꯛꯇꯒꯤ ꯑꯣꯏꯕ ꯃꯗꯨꯒꯤ ꯗ꯭ꯔꯣꯟ ꯆꯥꯏꯕ ꯈꯪꯗꯦ ꯑꯣꯔ ꯑꯦꯅꯤ ꯃꯦꯟ ꯄꯥꯋꯔ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯈꯨꯠꯅ ꯌꯥꯟꯕ ꯍꯥꯏꯕꯁꯤꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯊꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯄꯥꯅꯤꯁꯃꯦꯟ ꯄꯤꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯕꯁꯦ ꯊꯣꯏꯅ ꯍꯧꯖꯤꯛ ꯄꯥꯅꯤꯁꯃꯦꯟ ꯐꯪꯕ ꯎꯗꯦ ꯃꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯆꯞ ꯆꯥꯕ ꯑꯀꯟꯕ ꯄꯥꯅꯤꯁꯃꯦꯟ ꯃꯌꯥꯝ ꯑꯃ ꯁꯨꯝꯕ ꯗ꯭ꯔꯒ ꯊꯥꯕ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯁꯦ ꯄꯤꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏ ꯃꯤ ꯊꯥꯖꯜꯂꯒ ꯃꯌꯥꯝ ꯑꯃ ꯆꯠꯂꯒ ꯌꯥꯜꯂꯤꯁꯤꯒꯤ ꯃꯍꯨꯠꯇ ꯌꯥꯟꯁꯅꯨ ꯃꯗꯨꯁꯨ ꯑꯗꯨꯒ ꯌꯥꯟꯕ ꯐꯪꯗ꯭ꯔꯕ ꯖꯒꯥꯁꯤꯡꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯄꯦꯄꯔꯗ ꯃꯤꯗꯤꯌꯥꯗ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯄ꯭ꯔꯤꯟꯠ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏ ꯐꯖꯅ ꯊꯥꯗꯣꯛꯑꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯊꯥꯔꯝꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯄꯣꯠ ꯐꯨꯜ ꯔꯦꯁꯄꯣꯟꯁꯤꯕꯤलिꯇꯤ ꯔꯤꯛꯁ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯁꯤ ꯆꯥꯏꯔꯅꯤ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯍꯤꯗꯥꯛ ꯆꯥꯏꯔꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯦ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯔꯀꯥꯟꯗ ꯃꯁꯤ ꯐꯖꯅ ꯆꯥꯏꯔꯀꯥꯟꯗ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡꯁꯦ ꯍꯥꯠꯇꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯗ ꯉꯁꯤꯗꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯗ꯭ꯔꯒ ꯁꯨꯡꯕ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯃꯌꯥꯝꯁꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯥꯟꯁꯤꯜꯂꯒ ꯏꯚꯟ ꯐꯣꯔꯦꯟ ꯍꯦꯟ ꯃꯌꯥꯝ ꯑꯃ ꯁꯤ ꯙꯔꯃꯒꯤ ꯃꯤꯡꯗ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯁ꯭ꯋꯥꯏꯗ ꯋꯥꯔ ꯇꯥꯏꯞ ꯃꯦꯇꯔꯤꯌꯦꯜꯁ ꯃꯌꯥꯝ ꯑꯃ ꯏꯚꯟ ꯌꯦꯟꯕꯒꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯗꯨꯒꯨꯝꯕ ꯌꯨ.ꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯐꯣꯔꯁꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠꯐꯥꯎꯗ ꯉꯔꯥꯡ ꯅꯍꯥꯟ ꯌꯦꯟꯕꯒꯤ ꯀꯩꯅꯣ ꯚꯥꯏꯔꯦꯜ ꯑꯣꯏꯗꯅ ꯍꯧꯖꯤꯛ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯅꯗꯅ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯆꯦꯅꯦꯜ ꯃꯌꯥꯝꯗ ꯅꯩꯅꯗꯅ ꯍꯧꯔꯛꯏ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯃꯌꯥꯝꯒꯤ ꯆꯩꯅꯄꯨꯡ ꯃꯌꯥꯝꯒꯤ ꯅꯩꯅꯐꯝ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯩꯅꯔꯛꯄ ꯃꯇꯝꯗꯁꯨ ꯐꯖꯕ ꯑꯝꯇ ꯅꯩꯅꯕ ꯅꯠꯇꯕ ꯑꯊꯤꯕ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕꯒꯨꯝꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯑꯗꯨꯒꯨꯝꯕ ꯖꯒꯥ ꯑꯃꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯅꯠꯇꯅ ꯃꯔꯝꯗꯝ ꯁꯥꯅꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯆꯪꯉꯛꯄ ꯀꯥꯡꯕꯨ ꯈꯔꯅ ꯃꯄꯨ ꯁꯥꯅꯕ ꯍꯣꯠꯅꯕꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯝꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯉꯁꯤꯗꯤ ꯑꯗꯨꯝꯕ ꯊꯨꯒꯥꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯌꯥꯈꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯤꯌꯥ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯈꯥꯏ ꯊꯤꯡꯒꯥꯏꯗꯅ ꯉꯁꯤ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒꯨꯝꯕ ꯃꯍꯤꯛ ꯃꯌꯥꯝ ꯑꯃ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯗ꯭ꯔꯒꯇ ꯍꯦꯟꯅ ꯂꯨꯞꯁꯜꯂꯒ ꯂꯥꯏꯆꯨꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯀꯝꯃꯨꯅꯤꯇꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯈꯣꯡꯒꯨꯜ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯦꯠ ꯌꯥꯎꯔꯤꯕꯁꯤꯡꯁꯤꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯆꯨꯝꯁꯤꯟꯕꯤꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯃꯊꯧꯗꯥꯡꯁꯤꯡꯗꯣ ꯂꯧꯗꯕ ꯇꯥꯔꯒꯗꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯂꯂꯣꯟꯕꯁꯤꯡꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯅ ꯄꯩꯁꯥꯅ ꯂꯣꯏꯅꯃꯛ ꯇꯧꯕ ꯌꯥꯏ ꯃꯅꯤ ꯏꯁ ꯑꯦꯚ꯭ꯔꯤꯊꯤꯡ
money do aduna power or kanda ngasi di muscle power money power aduga taseng na hari political power media power na singba season kanda tawan propaganda me ama asaba history me ama aduga aranba me amdu asumba saraga torko potuna masida bot union namari center ki marak tasu achau achau singche me ama thajal kanda praja sing ikoi gi leigada relationship aduga bindings ikoi gi government ga matam gi government ga whether opposition ga government ga matam gi ruling go gi leigada posing su masen thugara kanda ikoi masel se hana na ba nungsinadana yananaba singse masing khwaidagi thaba haiba miduna akhang ai saba aduga asingba saba leiraga leiba lamda mama olakpai phemda laiba se si kaishunate mi khujokra na tawbani khujokra mahikra se masi phado kanda masa masa gi maramdamda report to thokpa natakana makoi je karamba makalgi punishment oina pira kanda makoi se amung tawba yade na haiba pot khangan ba chumge haiba se ngasi koi kupla naina mathau tai na ismai thamjak koi manipur se tasengna mayam gi yengom kitabam hoji oire matam ama manipur se koi sana khonabagi lamda aduga art and culture gi lamda koi isai nawai jagoi koi gi leijarami ba pot folk music mayam singsina sakta aga koi manipur je chauna sakta aga leram ha bdunga sinde koi manipur se lanbung amo eno ontho ka na ngasi sakta ko dong tawre isi gi matakta koi tongan tongan ba koi gi thangna ba lewak sing koi gi ujik myanmar ga burma ga aphoba mari oide bangladesh ga aphoba mari oide even india ga china kanna muknar lei aduna koi indian union da tin matung da manipur si southeast asia gi manung da koi ningtho pan ba lewak koi chahi lising ahong gi puwari leiba aduga southeast asia manung da furup kanglup koi gi kunthra nifu mu koi sumaina taba nifu mu leibana khwaidagi kano yamba furup kanglup taba lam ma country oiba leiba maina koi manipur si su koina isagi koi princely state oi leiringai da koi kanglup furup si koi nifu gi mea da leiba kemda wata masagi irol masagi yek leijaba amone leiram bodong asri tongan ba community gi kano khara leaders aba khara na su taseng na haidi community politics tor poduna koi india gi union na su aduga state government gi su ko ngawba aduga masida solution por ko ya da mongom da la koi democracy gi masak thien ba aduga constitution gi wahan tho masa masagi oiba wakal no na hallaga maduna chungani aduga constitution puliba kogi law ni masigi law gi mathak ko kanam ta leiti haraga su ekoi de law gi mathak ta leiba man ba mama law gi ka shinati na khalak pa man ba mayam ma su tholak pa sida ekoi ngasi di yamna waba pot am oi aduna ekoi even sumba mayam tholak pa sina ngasi di ekoi mapan gi mayam sing sina ekoi sumba india gi natri india gi state amo ne leiriba ekoi gi union territory leiriba sing mayam sing si khopsin bada loksin bada masi sumba kaishu nataba pot amada ngasi uhalakpani maramdi dharma gi mingda ngasai buji haiba christianity gi pot ana panbiridu madu mona tarsu pallasu hai adubu madu gi mingda ikoi ngarang nahan ikoi gi adugumba pastor mana magi adugumba church ta adugum drone sinaba adu war type materials ikoi bulletproof adu jacket adu khum na chingba tongan mayam materials sinabagi pot amala ise sei ikoi gi india gi adugumba mari lenaba concern authority competent authority singna sum yenga leibadong na iban makoi phaba punba mathak investigation chathabagi mong toktaba pochina india gi law se india gi constitution se ikoi kwaidagi kano sauba aduga kwaidagi phajaba pot amagi manungda chanba taraga su ngasidi adugumba constitution gi phajagraba magi mayam singse masigi pochi wan thok lehenda badongna tor iba potse aikoi taseng haragati ngasigi adugumba aikoi gi law makers mayam ama aduga parliamentarians mayam singki aduga kano aikoi gi kano da even magi lamda aikoi gi magi state ta aikoi gi magi kano gi legislature leibiriba kangu sing mayam singse aduga mathak ta haraga both houses lok sabha rai sabha leiba singsigi makoi gi weakness mayam singdu madu mapan tholopane lawi aduna makoina madu lawda thudang mayam singdo as an elected amu oina aduga as a lawmaker amu oina kamaina koi gi country koi gi defend tawgani haibadi koi gi first and foremost di koi masi toina panmandana praja singda bhab tanabani natraga bhab taminanamni haiba taru taning dawsi awgane what is the first and foremost duty of an elected representative karino haika to protect the dignity of the house karino house shows the nation high adu tagadi aikoi gi house shows the nation gi mathakta makoi madugi mathakta amuk kamaina madu explain tawi haikanta to protect properties and life of common people high was elected amana tawgodobni high was ngasi cautioner pa aduga aikoi masigi pot mayam ama aikoi ngasi di koi democracy pa lewak amada koi election torokanda miyam gi mihune na khanba matamda magi concern
legislative assembly singdugi state to legislative singdugi labor rule book say for example Manipur the haragana and the rule of procedure and conduct of business of Manipur legislative assembly and labor adugumba rule book to yauriba magi procedure mayam singse masika laga chatpa yade ko kan bataragadi ekoi lewa kongkang sahen bada aduga even ekoi prajaga ekoi gi lengak sasan paibi wasing marakta achoba challenges sama mukna ba ma natraga nuaina da ba ma pen da ba ma natraga masi lewak sasan tawba ngam da ba lakani ko haibase masi khanglak ta ba man ba masing henzale ene ko toina haiba madu tolokpa maduna bo maram wara kan even ngasi mayam mama lawba hoba ekoi assembly gi session pham ga do mayam phamak trabina democracy gi wahan tok leitre citizen singi right banghale citizen singi keno udre kan hainari report mayam manipur tholai ba mayam se masum banane adu sumba mayam sing se koi kupna nainaba aruga law nainaba constitution nainaba aruga even elected sing na kari tawgani praja ekoi na kari tawdang lobom to isa isa na lobom thokpa moral responsibility sing se kari no kai je mayek seng na khangmin na ba khona ba mathok tai khangba mathok tai na ai sumai thamjagi